Friends, ngasisu mayam idam tano video am pudun lakse ko video se mayam toina hangba hai tare Kaal Sarp Dosha masigi matang da kugi yam tentang na mayam da mina kung ina ba mayam na samam na dana leram bado khara kok na ba hai tare ko video matem sum semjage aina semjare video se aina yam khang hai ne semjabe na sade mazaburu na takpi rakpa mayam amade aina lai lai su khar de phangpa knowledge singdo mayam da sum mina kung ina basum haijaba tare masida aina mayam da sum tak pa yam hai pa sadana taksaba na sade haba wakum se amda tamjage adu aina haiba matam sida walobo mayam su yaw basu yai natraga koi miyo bese soida ngam pote aduna haibda kitang lan ki ba khoki ba soi ki ba yaw ko targa so apang na sani nanaw ni harga napi gi haba wakum se mayam da han boina tamjage adudi ngase koina mayam da sum aina sum share tawdi Kaal Sarp haiba si matang gani ba Kaal Sarp Dosha hai tare sigi matang gani adu mayam su dum yan toina su hangbira pane ko si kamai to bunona aduna moja singa takpiram bada hai tare madun makne aina sum taksir sum haijar kai tare hida kuthigi kundali do simana khaido ji ko hidagi tirakpa matam da 1 2 3 4 5 6 7 8 9 10 11 12 12 house ne mes rashi mes brisa me tonde mathang mathang la ko jina sida minna bukta rashi tara ga ni thoiche smai tak dana like house trying to is da ai koina he kuthi da hai tare ko janam kundli da kuthi da mayam painai ro kuthi sin adu da adum sa tu dum yaw ngani ko sa tu dum yeng bi ro yam laina khang mane ko sa tu di yeng kan da graha mapal habidi kari no koina he ningjang ba sal lai ra sanse bu khoina rabi hanaga antatrana khobuda rabi ad mathang da mun se bu khoina sa na represent wi chandra mars sina mangan na represent wi mercury buddha hana represent wi mercury jupiter hai na brihaspati venus shukra Saturn, Shani, Rahu, Ketu. 1, 2, 3, 4, 5, 6, 7, 8, 9. Semana 9 planet mapan ne lowi ne. Hari ba planet mapal se masidagi Rahu ga Ketu ga khaidu oga. Hai tare. Lemori ba 7 se. Masiji Rahu ga Ketu ga sina khaidu thambi ba hai tare samsamna. Habdi mafam amda karam mafam na haiba matamda tangkhai ma hai tare. Masiji gi tangkhai je khudam moina Rahu jina sida lai re khalasi. Adi tadi Rahu ga Ketu ga opposite direction da loi lai dune ro every kind of khudimak ta magi opposite direction da lai ta yaro ba. Adi Rahu jina mes rashi da lai ta ga magi opposite je kaino 7 house se masida lai ne ba. 7 house da Ketu se lai ne ba. Semana opposite direction lai ga ta adagi Rahu jina sida lai ta ga su opposite 8 semana mathang lakane ba ko aduna sida lairaga the house lemori je kya no 1 2 3 4 5 lemori ko siga 5 6 7 sigi tangkhai da Rahu laire Ketu laire sigi tangkhai ma lemori je masigi tangkhai sida lemori ba 7 planet ji laira ba haibane ba sonda bu ga su lai taraga di madu Kaal Sarp leiba kauye ba Kaal Sarp Dosha je adi tadi Kaal Sarp se kari no koina naina bu ta Kaal je khangya ro sa ha je khangya Kaal ha di matam ne it is machine associate of this time ne ba times ne ba Sarp ne represent ji kana serpent ga haiba aduni ko habdi koi gi lin ga habdo maduna ni mahut to adi tadi lin gi Dosha ha ni samsamna haiba magi structure ha ga di machine tang khai de lege dam adi taraga di Hariba ani jite kang lege dabra ati dinate Rahuna ahan mes rashi da lege mai opposite se 7 tare natra 1 da le mine 7 mai opposite numbering da khang azu ko subai le ko adi kari gumba Rahu sina ani suba house da lai taraga di Ketu se nipan suba house da le ne yare ko adi ta mai tang khai da di dum lai ba mas mokhoi ni sina ya ko ne tori ne semi ne ba adi ma sigi Kaal Sarp sigi definition yamna lai bi da hai taraga di when all 7 of the 7 planets are situated
within zodiac, within the zodiacal axis formed by Rahu and Ketu in the birth chart. Birth chart isa-isagi adong-adong birth chart aduda karigumba Rahu ga Ketu ga sina form amakak semiba aduni sida palise hariba 7 planets remaining Sun, Moon, Mars, Mercury, Jupiter, Venus, Saturn. Hariba 7 planet ase karai de leidono within the zodiacal axis kanana form to gono form by the Rahu and Ketu. Rahu ga Ketu ga sina hariba kugi zodiac sign gi chart asida karigumba form amakak tawduneba tangkhai gi hisab ta haitare ko tangkhai amada pulap la hindune mana machui machui ta hanna taba sondana se khudamoina kugi planet se taru khak le hore khalaji ama khak fraction ta ba yade tang pulap le gida tangkhai amada pulap le gida ba adu kuina kal kari koi kal sab dos le ga koi adu ta di tangkhai le ba matam tama gi dos gi koi kal sab dos hai sigi man kai ro kane habam tanda family da problem thokpa financially problem thokpa thabo ingang da problem thokpa my problem ja du gi mate jam ga hai tare ko adagi kogi luhung marriage sai besida delay uhenba adagi masa masuda problem thokpa masa masu phangdaba khangde masa masuda wana nangmani khangde asumba problem my problem ji yam gre problem ja adu yami problem sa akang da khara khara hayu hai targadi kari lege ne habam tanda makok te hore je ko kholemoina kal sab dos haragadi kal sab dos makhal kya le haba makhang de yar kal sab dos na pulap si kal sab dos ne lu khange dos akoina sum tamako matam da kal sab dos house trying to need na house trying to jigi trying to lay ba ahan bada kari kawe ananta hai ananta dos ananta kal dos sai tar kal sab dos sai tar ko ahan basini ko ahan ba habidi sida husina ahan ba house la lay ba my opposite kai lani sida ketu le re ko masi jibune ba sida ado koina khangna ba sikadoni 1 7 hai ro habidi 1 sidana Rahu le raba house da 7 sidana ketu le raba sibu ananta kal sab dos hai ra khangai sisima aduna aina hana sudum haijagare ko tangkhai da Rahu ga Ketu ga lei bu ge tangkhai ma da planet lemo ri planet tare chen lei ge da tangkhai da hendo asuna kan da lei ya de tangkhai som da bu ra ga su sida Rahu Ketu lei tar som da lei tar then sida Rahu gi suna ka opposite ka na sida Ketu lei ni da som da lei tar ko adan tangkhai da lei ba hai ba ni som da bu su tangkhai da lei ra kan da ne remaining 7 je aduna hu ju ahan da nei ne sina Rahu sina ahan ba da lei ra ahan ba house da lei ra Rahu Ketu sina tare su ba house da lei ra adu da hari ba nakan du da 7 planet se lei tar ga di adu gumba kal sab dos tu bu kari kawe ananta kal sab dos kawe adu itar ga di ananta kal sab dos ki ma gi oiba koi gi kare tare effect che kari no mo hang kari ko adu ta di masi bi effect sina kari ko ge ha ma tan da masa se masa mak se self hai tare masa mak da ai upon adu gum obstacle mayam am lei ne masa mak da ni ko mai mung da na ti ko masa mak da adu ga as well as kai la ga my personality je pura fail ne afaba yaw da bai da si mapu ki ni ko lifetime ni ko ma gi tha ma gi sahi ma gi ha ba lei ti ko mai lifetime oina mai toru ba da khang de hiram khodi mak ta kai ba loi lei ko plus ma gi luhong ko no ba sta problem yam le thing bani khang de luhong ba se akoi problem thok pa hai ta ne luhong ba se theng bu hong go su theng ba means ma gi luhong ma akoi ge yum ban ke ban je kitang delay oi ba hai ta delay oi dre khala ga su hong tar ga su problem thok pa hai ta asum bu oi bel le ata yam pan ga su ko etc simai palase next ta kai doi no next na mo Rahu ga Ketu ga sina Rahu sina second house le ra adu mai opposite Rahu ga Ketu ga always tang opposite direction da lai ni hai ne ko adu da Rahu sina second house le ra ga di Ketu sina 8 house le ne adu itar ga di hai ba asina kari kal sab dos kari wa ni kulik ko we kulik dos ne khang ba ka ya ne 2 8 hai ro ko habidi second house da Rahu le ro 8 house da Ketu le ro se khang na do adu masi gi effect kari na
ꯃꯁꯤꯁꯤꯒꯤ ꯏꯐꯦꯛꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯃꯥꯒꯤ ꯏꯐꯦꯛ ꯑꯃ ꯂꯣꯏ ꯂꯩꯗꯨꯅꯤ ꯍꯥꯏꯔꯤꯕꯁꯤꯗ ꯇꯪꯈꯥꯏꯁꯤꯗ ꯑꯗꯨꯝꯗꯤ ꯂꯩꯒꯗꯕꯅꯤꯀꯣ 7 ꯍꯥꯎꯁꯁꯦ ꯃꯁꯤꯃ ꯀꯥꯎꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯀꯥꯜ ꯁꯥꯞ ꯗꯣꯁ ꯍꯥꯏꯇꯥꯔꯗꯤ ꯔꯍꯨꯒ ꯀꯦꯇꯨꯒꯤ ꯅꯥꯀꯜ ꯑꯃꯗ ꯑꯩꯈꯣꯏꯒꯤ 7 ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯅꯦꯠꯁꯦ ꯂꯩꯒꯗꯕ ꯑꯗꯨꯗ ꯀꯥꯜ ꯁꯥꯞ ꯗꯣꯁ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨ ꯀꯥꯜ ꯁꯥꯞ ꯗꯣꯁꯁꯤꯗ ꯃꯈꯜ 12 ꯂꯩꯔꯝꯃꯦ ꯑꯗꯨꯗꯤ ꯑꯍꯥꯟꯕ ꯍꯥꯎꯁ ꯑꯅꯤꯁꯨꯕ ꯍꯥꯎꯁ ꯑꯍꯨꯝꯁꯨꯕ ꯍꯥꯎꯁ ꯃꯊꯪ ꯂꯥꯛꯄꯗꯨꯅ 13 ꯁꯨꯕ ꯍꯥꯎꯁꯁꯨ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯍꯥꯟꯕ ꯍꯥꯎꯁ ꯂꯩꯈꯔꯦꯀꯣ ꯑꯅꯟꯇ ꯀꯥꯜ ꯑꯅꯤꯁꯨꯕꯗ ꯀꯨꯂꯤꯛꯀꯤꯁꯤꯅ ꯀꯔꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯋꯦꯜꯁꯦ ꯂꯟ ꯊꯨꯝ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯂꯩꯔꯅꯦꯕ ꯑꯀꯥꯏꯕ ꯂꯩꯔꯅꯦꯕ ꯋꯦꯜꯁꯇ ꯃꯁꯤꯅ ꯂꯥꯛꯇꯣꯏꯁꯦ ꯕꯦꯗ ꯑꯩꯈꯣꯏ ꯐꯠꯇꯕ ꯉꯥꯛꯇꯅꯤꯀꯣ ꯐꯠꯇꯕ ꯑꯗꯨꯕꯨ ꯐꯠꯇꯕ ꯃꯌꯥꯝ ꯂꯩꯇꯥꯔꯒꯁꯨ ꯃꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯗꯟ ꯆꯦꯟꯖ ꯑꯃꯈꯛ ꯍꯥꯏꯇꯥꯔꯦ ꯋꯥꯔꯝꯕꯗꯒꯤ ꯃꯁꯤꯗꯤ ꯈꯪꯍꯧꯗꯅ ꯈꯪ ꯅꯨꯡꯉꯥꯏꯈꯤ ꯍꯥꯏꯕꯒꯨꯝꯕ ꯑꯑꯣꯟꯕ ꯁꯗꯟ ꯆꯦꯟꯖ ꯑꯃꯁꯨ ꯐꯨꯗꯣꯔꯛꯏꯀꯣ ꯃꯁꯤ ꯐꯠꯇꯦꯒꯗꯤ ꯂꯧꯕ ꯌꯥꯕꯗꯤ ꯅꯠꯇꯦꯀꯣ ꯑꯃꯔꯣꯝꯗꯗꯤ ꯃꯁꯤ ꯀꯥꯜ ꯁꯥꯞ ꯗꯣꯁ ꯂꯩꯀꯥꯟꯗ ꯐꯠꯇꯦꯅ ꯑꯗꯨꯝ ꯅꯩꯅꯕꯗꯤ ꯌꯥꯗꯦ ꯐꯠꯇꯕꯅꯗꯤ ꯅꯝꯃꯦ ꯃꯦꯛꯁꯤꯃꯝ ꯑꯣꯏꯅ ꯑꯗꯨꯕꯨ ꯃꯥꯒꯤꯁꯨ ꯑꯐꯕ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯔꯤꯑꯕ ꯃꯁꯤ ꯄꯥꯛꯅꯗꯤ ꯊꯣꯛꯇꯦꯀꯣ ꯀꯥꯜ ꯁꯥꯞ ꯗꯣꯁꯁꯦ ꯊꯥꯁꯤꯗ ꯆꯍꯤꯁꯤꯗ ꯁꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯃꯥꯁꯦ ꯕꯥꯔ ꯇꯥꯏꯝ ꯑꯃꯒ ꯃꯥꯟꯅꯗꯅ ꯐꯤꯛꯁ ꯂꯩꯇꯦ ꯍꯥꯏꯔꯤꯕ ꯑꯗꯣ ꯊꯣꯛꯄ ꯑꯗꯨꯝ ꯌꯥꯎꯔꯤꯅꯦꯀꯣ ꯆꯍꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯊꯣꯛꯄ ꯌꯥꯎꯔꯤꯅꯤ ꯑꯗꯨꯕꯨ ꯑꯀꯛꯅꯕ ꯐꯤꯛꯁꯇꯤ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯃꯊꯪꯗ ꯀꯩꯅꯣ ꯑꯩꯈꯣꯏ ꯀꯨꯂꯤꯛꯀꯤꯁꯦ ꯑꯅꯤꯁꯨꯕ ꯍꯥꯎꯁꯇ ꯔꯍꯨꯁꯤꯅ ꯂꯩꯔꯕ ꯑꯣꯄꯣꯖꯤꯠꯇ ꯃꯥ ꯑꯗꯨꯝ 8ꯇ ꯂꯩꯔꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯁꯤꯒꯨꯝꯕ ꯃꯇꯝꯗ ꯀꯨꯂꯤꯛꯁꯦ ꯑꯩꯈꯣꯏ ꯀꯨꯂꯤꯛ ꯗꯣꯁꯥꯁꯦ ꯂꯩ ꯇꯥꯔꯒꯗꯤ ꯀꯩ ꯂꯥꯛꯅꯤ ꯋꯦꯜꯗ ꯐꯦꯃꯤꯂꯤꯗ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥ ꯉꯥꯡꯕ ꯈꯣꯠꯄ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯗ ꯑꯁꯣꯏꯕ ꯂꯩꯕ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯕ ꯈꯨꯗꯤꯡꯃꯛꯁꯦ ꯂꯩꯒꯅꯦꯕ ꯋꯦꯜ ꯐꯦꯃꯤꯂꯤ ꯁ꯭ꯄꯤꯁ ꯑꯇꯩ ꯄꯜꯂꯒꯨꯝꯁꯤꯀꯣ ꯁꯤꯃ ꯂꯩ ꯅꯦꯛꯁꯇ ꯀꯩꯅꯣ ꯀꯔꯤꯒꯨꯝꯕ ꯔꯍꯨꯁꯤꯅ ꯑꯍꯨꯝꯁꯨꯕ ꯍꯥꯎꯁꯇ ꯂꯩꯔꯕ ꯀꯩ ꯃꯤꯊꯨꯟꯒ ꯍꯥꯏꯕꯗꯨꯅꯤꯀꯣ ꯁꯤꯁꯦ ꯑꯗꯨ ꯇꯥꯔꯗꯤ ꯃꯥꯏ ꯑꯣꯄꯣꯖꯤꯠ ꯗꯤꯔꯦꯛꯁꯟꯗꯤ ꯀꯩꯅꯣ 9 ꯍꯥꯎꯁꯇ ꯂꯩꯔꯅꯤ ꯔꯍꯨ ꯀꯦꯇꯨ ꯑꯗꯨꯒ ꯇꯪꯈꯥꯏ ꯑꯃꯗꯅ ꯀꯩ ꯇꯧꯔꯅꯤ ꯇꯪꯈꯥꯏ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ 7 ꯍꯥꯎꯁ ꯂꯣꯏ ꯂꯩꯗꯣꯏꯅꯤꯀꯣ ꯍꯦꯟꯗꯣꯛꯄ ꯌꯥꯗꯦꯀꯣ ꯆꯣꯏꯊꯣꯛꯄ ꯌꯥꯗꯦꯀꯣ ꯇꯪꯈꯥꯏ ꯑꯃꯗ ꯃꯥꯅ ꯁꯦꯄꯔꯦꯁꯟ ꯄꯤꯔꯤꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯧꯋꯦ ꯍꯥꯏꯕꯅꯤ ꯕꯥꯁꯨꯀꯤ ꯍꯥꯏꯌꯦꯕꯀꯣ ꯕꯥꯁꯨꯀꯤ ꯀꯥꯜ ꯁꯥꯞ ꯗꯣꯁ ꯍꯥꯏ ꯁꯤꯅ ꯑꯍꯨꯝꯁꯨꯕꯗ ꯔꯍꯨ ꯂꯩꯕ ꯀꯣ ꯑꯗꯨꯒ 7 ꯁꯨꯕꯗꯅ ꯀꯦꯇꯨ ꯂꯩꯕ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤꯅ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯍꯥꯏꯇꯥꯔꯦ ꯀꯔꯦꯖ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯌꯦꯠ ꯑꯄꯟ ꯂꯩꯔꯅꯦ ꯀꯔꯦꯖ ꯑꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯒꯥꯔꯤ ꯁꯝꯕꯟ ꯃꯆꯤꯟ ꯃꯅꯥꯎꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯤꯐꯦꯛ ꯍꯥꯏꯇꯥꯔꯦ ꯑꯁꯣꯏꯕ ꯂꯩꯔꯅꯤ ꯗꯦꯟ ꯃꯥꯒꯤ ꯑꯣꯏꯕ ꯐꯣꯔꯆꯨꯟꯗ ꯑꯁꯣꯏꯕ ꯂꯩꯔꯅꯦꯕ ꯁꯤꯃ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯁꯤ ꯐꯠꯇꯕ ꯉꯥꯛꯇꯅꯤꯀꯣ ꯄꯜꯂꯤꯁꯦ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯑꯗꯨ ꯐꯠꯇꯕꯅ ꯃꯦꯛꯁꯤꯃꯝ ꯑꯣꯏ ꯍꯥꯏꯔꯕꯅꯤꯅ ꯑꯗꯨꯏ ꯃꯊꯪꯗ ꯃꯔꯤꯁꯨꯕꯗ ꯂꯩꯔꯦ ꯈꯜꯂꯁꯦꯕ ꯔꯍꯨꯁꯤꯅ ꯃꯔꯤꯁꯨꯕ ꯍꯥꯎꯁꯇ ꯂꯩꯔꯦ ꯈꯜꯂꯤ ꯑꯣꯄꯣꯖꯤꯠꯇꯤ ꯀꯦꯇꯨꯁꯤ ꯂꯩꯔꯅꯤ 10ꯁꯨꯕ ꯍꯥꯎꯁꯇ ꯂꯩꯔꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯁꯤꯒꯨꯝꯕꯁꯤꯅ ꯁꯪꯄꯥꯜ ꯍꯥꯏꯀꯣ 4 and 10 ꯀꯣ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯈꯪꯅꯔꯁꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯥꯏꯔꯤꯕ ꯁꯪꯄꯥꯜ ꯀꯥꯜ ꯁꯥꯞ ꯗꯣꯁ ꯃꯁꯤꯗꯅ ꯀꯔꯤꯅꯣ ꯂꯥꯛꯇꯣꯏꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯌꯨꯝ ꯍꯥꯏꯇꯥꯔꯦ ꯌꯨꯝ ꯑꯗꯒꯤ ꯃꯃꯥ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥ ꯑꯃꯗꯤ ꯃꯥꯒꯤ ꯀꯔꯤꯌꯔꯗ ꯑꯀꯥꯏꯕ ꯂꯩꯔꯅꯦꯕ ꯃꯌꯨꯝ ꯃꯃꯥ ꯀꯔꯤꯌꯔ ꯃꯄꯨꯡ ꯑꯣꯏꯅ ꯁꯤꯒꯨꯝꯕꯁꯤꯅ ꯊꯣꯛ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ 4 ꯍꯥꯎꯁ and 10 ꯍꯥꯎꯁꯇ ꯔꯍꯨꯒ ꯀꯦꯇꯨ ꯂꯩꯕ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗ 7 ꯍꯥꯎꯁ ꯂꯩꯗꯣꯏꯕ ꯑꯗꯨꯗ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯥꯜ ꯁꯥꯞ ꯗꯣꯁ ꯂꯩꯇꯥꯔꯒꯗꯤ ꯃꯗꯨꯕꯨ ꯁꯪꯄꯥꯜ ꯗꯣꯁ ꯀꯧꯏꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯨꯝꯗ ꯃꯃꯥꯗ ꯃꯥꯒꯤ ꯀꯔꯤꯌꯔꯗ ꯑꯀꯥꯏꯕ ꯂꯩꯒꯅꯦꯕ ꯃꯊꯪꯗ 5ꯁꯨꯕꯗ ꯀꯩꯗꯧꯏ 5ꯁꯨꯕꯁꯤꯗ ꯂꯩꯔꯦ ꯑꯃꯨꯛ ꯈꯜꯂꯁꯤ ꯔꯍꯨꯅ 5ꯗ ꯂꯩꯔꯦ ꯑꯗꯨ ꯃꯥꯏ ꯑꯣꯄꯣꯖꯤꯠꯇꯤ ꯀꯩꯅꯣ 11 ꯍꯥꯎꯁꯅꯤ ꯁꯤꯗ ꯀꯦꯇꯨ ꯂꯩꯔꯦ ꯈꯜꯂꯁꯤ ꯑꯁꯤꯒꯤ ꯃꯁꯤꯅ ꯀꯔꯤ ꯀꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯄꯠꯃꯥ ꯗꯣꯁ ꯂꯩꯕ ꯀꯧꯏꯀꯣ 5 ꯍꯥꯎꯁꯇꯅ ꯔꯍꯨ ꯂꯩꯔꯅꯤ ꯑꯗꯨ 11 ꯍꯥꯎꯁꯇꯅ ꯀꯦꯇꯨ ꯂꯩꯔꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯄꯠꯃꯥ ꯍꯥꯎꯁꯇ ꯀꯩ ꯑꯀꯥꯏꯕ ꯂꯩ ꯃꯥꯒꯤ ꯑꯉꯥꯡ ꯅꯨꯕꯤ ꯀꯣ ꯆꯤꯜꯗ꯭ꯔꯦꯟꯗ ꯑꯗꯒꯤ ꯃꯥꯒꯤ ꯏꯖꯨꯀꯦꯁꯟ ꯂꯥꯏꯟꯗ ꯍꯥꯏꯇꯥꯔꯦ ꯃꯍꯩ ꯃꯁꯤꯡ ꯍꯥꯏꯔꯒ ꯂꯥꯏꯔꯤꯛ ꯈꯛꯇꯒꯤ ꯉꯥꯏꯍꯥꯛ ꯅꯠꯇꯦꯀꯣ ꯑꯗꯩ ꯃꯥꯒꯤ ꯒꯦꯟ ꯇꯥꯜꯂꯛꯄ ꯄꯩꯁꯥ ꯅꯨꯡꯁꯥꯕꯨ ꯈꯪꯗꯦ ꯑꯃꯕꯨ ꯈꯪꯗꯦꯀꯣ ꯃꯗꯨꯕꯨ ꯒꯦꯟ ꯑꯣꯏꯔꯛꯄ ꯈꯨꯗꯤꯡ ꯑꯀꯥꯏꯕ ꯑꯌꯦꯠ ꯑꯄꯟ ꯂꯣꯏ ꯂꯩꯒꯅꯦꯕ ꯏꯖꯨꯀꯦꯁꯟ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯈꯛꯇ ꯄꯥꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯕꯒꯤꯁꯨ ꯃꯗꯨꯗꯨ ꯏꯖꯨꯀꯦꯁꯟꯅꯦꯕ ꯑꯦज ꯑꯦ ꯄꯥꯔꯠ ꯑꯣꯐ ꯏꯖꯨꯀꯦꯁꯟꯅꯦ ꯑꯩꯒꯤ ꯑꯃꯗꯤ ꯂꯩꯒꯅꯤꯗꯅ ꯃꯍꯩ ꯃꯁꯤꯡ ꯈꯛꯇꯗ ꯏꯖꯨꯀꯦꯁꯟ ꯄꯥꯕ ꯌꯥꯗꯦꯀꯣ ꯑꯁꯤꯒꯨꯝꯕꯗ ꯑꯌꯦꯠ ꯑꯄꯟ ꯂꯩꯒꯅꯦꯕ ꯃꯥꯒꯤ ꯆꯤꯜꯗ꯭ꯔꯦꯟ ꯑꯉꯥꯡ ꯅꯨꯕꯤꯗ ꯃꯥꯒꯤ ꯁꯦꯟꯊꯨꯝ ꯇꯥꯜꯂꯛꯄ ꯒ꯭ꯌꯥꯟ ꯑꯣꯏꯔꯛꯄ ꯃꯁꯤꯒꯨꯝꯕ ꯑꯌꯦꯠ ꯑꯄꯟ ꯃꯌꯥꯝ ꯑꯃ ꯊꯣꯛꯀꯅꯦꯕ ꯀꯔꯤꯒꯨꯝꯕ ꯄꯠꯃꯥ ꯀꯥꯜ ꯁꯥꯞ ꯗꯣꯁ ꯂꯩꯇꯥꯔꯒꯗꯤ ꯑꯗꯣ ꯀꯥꯜ ꯁꯥꯞ ꯗꯣꯁꯁꯤꯗ ꯃꯈꯜ 13 ꯍꯥꯏꯕꯗꯨꯅꯤꯀꯣ ꯂꯥꯛꯏ ꯄꯣꯠꯁꯦ ꯑꯗꯨ ꯃꯊꯪꯗ 6ꯁꯨꯕ ꯑꯁꯤꯗ ꯂꯩꯔꯦ ꯈꯜꯂꯁꯤ ꯁꯤꯒꯤ 6ꯀꯤ ꯑꯣꯄꯣꯖꯤꯠꯇꯤ 12 ꯍꯥꯎꯁ ꯂꯩꯔꯅꯤ ꯁꯤꯗ ꯀꯦꯇꯨ ꯂꯩꯔꯦ ꯈꯜꯂꯁꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯩ ꯂꯥꯛꯑꯅꯤ 6ꯁꯤꯗ ꯃꯍꯥꯄꯠꯃꯥ ꯂꯥꯛꯑꯅꯦꯕ ꯃꯍꯥꯄꯠꯃꯥ
taruk suba amadi trying to suba ka sida leitare masina kari lakada ke hama tamda koigi masa da haitare ko health da problem le pa adagi magi yengna ba yampa kainom haiju mon da dum yeng jinba khosen ba yengna ba yam haitare ko adugu mage koigi expenses haitare sen tum da chading hen ba expenses haitare sumba mayamam la ne mathang ko la ko se adagi mathang da kai la ni seven suba house of nainer se seven suba jisna kai habam ta tak sak ko si tak sak 7 and 7 ko positive 12 loigar mina kai dawani 7 se 7 sida rahu the ketula adu ketuna 1 house ta leitam ne tra adi tadi tak sak jisna kai lani ma ko ba partner hai tare partnership amadi marriage ta akai lei masagi han bada lei ba ko ge ananta kal sap dos ta lei marriage to aduga chamana masidi su phange masida ahen ba kai lai partnership hai ba sida sum lai masida ayeda pal lai gane ko ge negative fight tare negative ma ta lai duni ko mathang da nipan subda kai lani subdana karkota hai karkota so nipan suba nipan ma tadi ani su rahu na nipan da leo ketu na sida leo du tadi karkota ko adu tadi masigi phibam se lakta de ko sudden change sai ikhang khangok da ma da changing no mai lak ba hai tar afaba or phataba ni ko ha ni ko sida le sudden change ya aduga afaba su phataba su ha hai tar sida sudden change khangok da asma je nuai na leram badagi khangok da na act down chat ki ba hai tar ko aphataba da chingba ma dena phatan nuai ta wana leram badagi mu khangok da na khangok mai di ba ma sudden change nuai ba awa ba adu khaki chu ngang ngati ko ma changing ama lakpo do ma ge life chida ohung bam lakpo do phataba do bia afaba do be asigu musul lei kari karam kan no rahu ga ketu ga sina nipa natraga ani shuba house ta le dos karkata kal sab dos ko we ali dadi mathang dana kai lani si muthake ko mathang dana mapan shuba gi de yongo mapan shuba dana kai lani sida rahu sina mapan suba le khala jimai opposite kaino ahum suba house to ketu le ani adu taraga di kaino masigi dosina ko gi sangasut koi ko sangasut habadi 9 3 haitar mapan suba da ahum suba da rahu ga ketu ga lei tar ga di sangasut kal sab dos ko we adu taradi masugumba phibam jela target kai lani mag ba tungi punsida ko amadi magi mapa mari da hai tare mapa da hai tare ayeda panthokpa awana nangba bi magi negative oi ba hai tare ko adegi magi fortune da ayeda panthokpa oi hai hai mathang da tara su bijina kai lani tara su ba sida se rahu lere adu tad mai opposite so na ka ke tu la khala se ko adu itaragadi masi na tara suba sina kari koy gatak koy gatak koy 10 and 4 hai siko 10 and 4 tara suba amadi mari suba da rahu ke tu ba lai targadi habani ko adu sare amadana 7 planet se lai deba adu gatak ki oine di magi career da property da lan thum da career da ade kai no magi status ta ko status ta ayera pan akai ba leigane ba mathang da 11 gi unna se 11 se kelani rahu sna se le ro my opposite 5 da tiketula ani 5 su ko ali dadi kailani haba tanda bizdar hai ko bizdar kal sab dos 11 5 hai ba business hai ba asidana kailani income adi friendship adi ma children hai ba sima se ayela pan lai gani mathang da trying to issue budi yong trying to issue da rahu le ra kholo trying to issue house da adi dadi my opposite kailani 6 la ani sida ketu le re kholo sik ba phibum se lai tar ga di masibu kai kawi ses na khai ko Sesna kal sap dos ko trying to amadi taru hai tare masi hai di masi ki phibum da lakta di kaino expenses then foreign matter obstacle hai ba hai tare ko sida koi expenses sadin yam chalani foreign
ꯍꯥꯏꯗꯤ ꯃꯌꯨꯝꯗ ꯀꯩꯗ ꯂꯩꯇꯕꯤ ꯑꯔꯥ ꯑꯔꯥꯞꯄ ꯂꯝꯗ ꯆꯠꯂꯒ ꯂꯩꯕ ꯑꯗꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯌꯦꯠꯄꯟꯁꯨ ꯌꯥꯝ ꯊꯣꯛꯄ ꯑꯣꯕꯁꯇꯦꯀꯜ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯅꯦꯛꯋꯥꯏꯗ ꯐꯕ ꯅꯥꯟꯊꯣꯛꯄꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯗꯦꯟ ꯃꯦꯇꯔ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯊꯣꯛꯇꯣꯏꯅꯤ ꯁꯤꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯂꯩꯔꯤꯕꯁꯤꯡꯁꯦ ꯌꯦꯡꯉꯣ ꯑꯍꯥꯟꯕ ꯍꯥꯎꯁ ꯑꯅꯤꯁꯨꯕ ꯍꯥꯎꯁ ꯑꯍꯨꯝꯁꯨꯕ ꯃꯊꯪꯗ ꯂꯩꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯨꯝ ꯀꯥꯜꯁꯥꯞ ꯗꯣꯁ ꯍꯥꯏꯕ ꯀꯥꯜꯁꯥꯞꯁꯦ ꯌꯦꯁ ꯑꯐꯠꯇꯕ ꯉꯥꯛꯇ ꯑꯣꯏ ꯍꯥꯏꯕ ꯑꯃ ꯑꯩꯈꯣꯏ ꯈꯪꯉꯦ ꯀꯥꯜꯁꯥꯞꯁꯦ ꯀꯌꯥꯝ ꯊꯣꯛꯏ ꯃꯈꯜ ꯇꯔꯥꯒ ꯅꯤꯊꯣꯏ ꯂꯩꯔꯦ ꯃꯈꯜ ꯇꯔꯥꯅꯤꯊꯣꯏꯁꯦ ꯀꯃꯥꯏ ꯇꯧꯕꯅꯣ ꯀꯥꯏ ꯂꯩꯕꯅꯣ ꯔꯍꯨꯅ ꯑꯍꯥꯟꯕꯗ ꯂꯩꯔꯕ ꯑꯅꯤꯁꯨꯕꯗ ꯂꯩꯔꯕ ꯔꯍꯨ ꯈꯪ ꯇꯥꯔꯒꯗꯤ ꯔꯍꯨꯗꯨꯒꯤ ꯑꯣꯄꯣꯖꯤꯠꯇ ꯀꯦꯇꯨ ꯂꯩꯔꯦ ꯑꯗꯨꯝ ꯈꯪꯉꯣꯕ ꯔꯍꯨꯅ ꯑꯍꯥꯟꯕ ꯂꯩꯕ ꯑꯅꯤꯁꯨꯕ ꯂꯩꯕ ꯑꯍꯨꯝꯁꯨꯕ ꯂꯩꯕ ꯑꯗꯨꯒꯤ ꯍꯥꯏꯐꯦꯠ ꯁꯝꯂꯞꯄꯗꯨꯅꯦꯕ ꯁꯤꯗ ꯄꯜꯂꯤꯁꯤ나 ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨ ꯀꯥꯜꯁꯥꯞ ꯗꯣꯁ ꯈꯪꯉꯦ ꯀꯥꯜꯁꯥꯞ ꯗꯣꯁ ꯍꯥꯏꯕꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯄꯜꯂꯤꯁꯦ 7 ꯄ꯭ꯂꯥꯅꯦꯠꯁꯦ ꯀꯩꯗꯧꯏ ꯃꯥꯒꯤ ꯖꯣꯗꯦꯛ ꯑꯩꯈꯣꯏꯒꯤ ꯀꯨꯊꯤꯒꯤ ꯑꯣꯏꯕ ꯐꯤꯕꯝꯁꯤꯗ ꯔꯍꯨ ꯑꯃꯗꯤ ꯀꯦꯇꯨꯅ ꯁꯦꯄꯔꯦꯁꯟ ꯑꯃꯈꯛ ꯊꯝꯃꯤꯕ ꯈꯥꯏꯗꯣꯛ ꯍꯥꯏꯗꯤ ꯃꯐꯝ ꯍꯥꯏꯕꯗꯤ ꯇꯪꯈꯥꯏ ꯑꯃꯗ ꯂꯩꯍꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝ ꯁꯝꯕꯤꯗꯅꯤꯀꯣ ꯇꯪꯈꯥꯏ ꯑꯃꯗ ꯂꯩꯍꯟꯕ 7 ꯄ꯭ꯂꯥꯅꯦꯠꯁꯦ ꯃꯗꯨꯗ ꯁꯦꯝꯃꯤꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯀꯥꯜꯁꯥꯞ ꯗꯣꯁ ꯀꯧꯏ ꯍꯥꯏꯔꯤꯕ ꯀꯥꯜꯁꯥꯞ ꯗꯣꯁꯁꯦ ꯃꯈꯜ 12 ꯂꯩ ꯑꯍꯥꯟꯕꯗ ꯑꯅꯟꯇ ꯑꯅꯤꯁꯨꯕꯗ ꯀꯨꯂꯤ ꯑꯍꯨꯝꯁꯨꯕꯗ ꯕꯥꯁꯨꯀꯤ ꯃꯔꯤꯁꯨꯕꯗ ꯁꯪꯄꯥꯜ ꯃꯉꯥꯁꯨꯕꯗ ꯄꯠꯃꯥ ꯇꯔꯨꯛꯁꯨꯕꯗ ꯃꯍꯥꯄꯠꯃꯥ ꯇꯔꯦꯠꯁꯨꯕꯗ ꯇꯥꯛꯁ ꯅꯤꯄꯥꯟꯁꯨꯕꯗ ꯀꯔꯀꯣꯇꯛ ꯃꯥꯄꯟꯁꯨꯕꯗ ꯁꯪꯀꯥꯁꯠ ꯇꯔꯥꯁꯨꯕꯗ ꯒꯥꯇꯛ ꯇꯔꯥꯃꯥꯊꯣꯏꯁꯨꯕꯗ ꯕꯤꯁꯇꯥꯔ ꯇꯔꯥꯅꯤꯊꯣꯏꯁꯨꯕꯗ ꯁꯦꯁꯅꯥꯛ ꯍꯥꯏꯗꯅ 12 ꯂꯩꯔꯦ ꯁꯤꯅꯤ ꯃꯥꯒꯤ ꯏꯐꯦꯛꯉꯩ ꯂꯣꯏ ꯂꯩꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯩ ꯇꯧꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯑꯦꯅꯤ ꯃꯤꯑꯣꯏ ꯑꯃꯗ ꯀꯥꯜꯁꯥꯞ ꯗꯣꯁꯁꯦ ꯂꯩꯔꯦ ꯈꯜꯂꯕ ꯍꯥꯏꯔꯤꯕ ꯃꯈꯜ 12ꯁꯦ ꯑꯦꯅꯤ ꯑꯃ ꯍꯦꯛꯇ ꯂꯩꯔꯦ ꯈꯜꯂꯁꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯩꯗꯧꯕ ꯌꯥꯕꯒꯦ ꯍꯥꯏꯔꯤꯕ ꯏꯐꯦꯛ ꯃꯌꯥꯝꯁꯦ ꯂꯣꯏ ꯂꯩꯔꯦ ꯀꯥꯟꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯍꯥꯏꯗꯤꯀꯣ ꯁꯗꯟ ꯆꯦꯟꯖ ꯑꯃꯗꯤ ꯂꯩ ꯍꯥꯏꯕ ꯑꯃ ꯌꯥꯎꯔꯤꯀꯣ ꯍꯣꯠꯅꯗꯕꯁꯨ ꯌꯥꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯛꯄ ꯉꯝꯕ ꯌꯣꯒꯁꯨ ꯑꯗꯨꯝ ꯂꯩꯒꯅꯤ ꯁꯤ ꯂꯩꯔꯦꯅ ꯍꯦꯛꯇ ꯃꯥꯒꯤ ꯐꯠꯇꯕꯁꯤꯡꯁꯦ ꯍꯦꯛꯇ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯀꯤꯕꯤꯒꯅꯨꯀꯣ ꯃꯌꯥꯝ ꯀꯩꯒꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯂꯒꯅ ꯑꯃꯗꯤ ꯌꯥꯎꯅꯤꯗꯅ ꯃꯤ ꯑꯃ ꯄꯣꯛꯄ ꯃꯇꯝꯗ ꯂꯒꯅꯁꯦ ꯀꯝꯄꯜꯁꯔꯤ ꯂꯒꯅ ꯑꯁꯤ ꯃꯦꯟ ꯔꯣꯜ ꯑꯃ ꯂꯧꯔꯛꯇꯣꯔꯤ ꯂꯒꯅꯁꯦ ꯂꯒꯅ ꯑꯃꯗꯤ ꯑꯃꯅ ꯀꯅꯥꯅꯣ ꯂꯒꯅꯒꯤ ꯂꯣꯠ ꯍꯥꯏꯇꯥꯔꯦ ꯂꯒꯅ ꯑꯗꯨꯅ ꯁꯤꯗ ꯂꯩꯔꯤꯕ꯭ꯔꯥ ꯃꯥꯒꯤ ꯃꯐꯝ ꯑꯃꯗꯤ ꯂꯩꯅꯤꯗꯅ ꯑꯗꯨꯗꯨꯒꯤ ꯑꯣꯏꯕ ꯃꯄꯥꯡꯒꯟꯗꯣ ꯃꯥꯒꯤ ꯑꯐꯕ ꯃꯥꯒꯤ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕ ꯑꯣꯏꯗꯕ꯭ꯔꯥ ꯄꯋꯥꯔꯐꯨꯜ ꯑꯣꯏꯔꯒꯗꯤ ꯁꯤ ꯀꯛꯇꯨꯅꯤ ꯑꯃꯗꯤ ꯂꯒꯅ ꯑꯗꯨꯅ ꯄꯋꯥꯔꯐꯨꯜ ꯑꯣꯏꯗꯦ ꯇꯣꯛꯈ꯭ꯔꯣꯕ ꯂꯒꯅꯅ ꯂꯩꯔꯤꯕ ꯂꯣꯠꯇꯣ ꯃꯥꯒꯤ ꯂꯣꯠ ꯑꯃꯗꯤ ꯂꯩꯅꯤꯗꯅ ꯔꯕꯤ ꯃꯨꯟ ꯃꯥꯔꯁ ꯍꯥꯏꯕ ꯄ꯭ꯂꯥꯅꯦꯠꯁꯤꯒꯤ ꯃꯄꯨ ꯑꯃ ꯁꯤꯒꯤ ꯍꯥꯎꯁ ꯑꯃꯒꯤ ꯃꯄꯨ ꯑꯃꯃꯝꯗꯤ ꯂꯩꯕ ꯃꯄꯨꯗꯨꯅ ꯑꯐꯕ ꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯂꯣꯠ ꯑꯣꯏꯔꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯀꯥꯜꯁꯥꯞ ꯗꯣꯁꯁꯦ ꯀꯛꯇꯨꯅꯦꯕ ꯑꯗꯒꯤ ꯑꯃꯅ ꯀꯩꯅꯣ ꯃꯨꯟ ꯊꯥꯁꯦ ꯍꯥꯏꯔꯤꯕ ꯆꯟꯗ꯭ꯔ ꯍꯥꯏꯁꯦ ꯃꯁꯤꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣ ꯀꯥꯜꯁꯥꯞ ꯗꯣꯁꯁꯦ ꯂꯩꯔꯦ ꯈꯜꯂꯁꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯍꯥꯏꯕꯅꯤꯀோ ꯃꯨꯟ ꯑꯁꯤꯅ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ ꯃꯥꯒꯤ ꯔꯥꯁꯤꯗꯨꯅ ꯑꯀꯟꯕ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯑꯗꯨꯁꯨ ꯀꯥꯜꯁꯥꯞ ꯗꯣꯁꯁꯦ ꯀꯛꯑꯦꯕ ꯃꯊꯪꯗ ꯀꯩꯅꯣ ꯂꯥꯛꯇꯣꯏꯁꯦ ꯖꯨꯄꯤꯇꯔꯁꯦ ꯖꯨꯄꯤꯇꯔ ꯍꯥꯏꯕ ꯄ꯭ꯂꯥꯅꯦꯠꯁꯦ ꯕ꯭ꯔꯤꯍꯁꯄꯇꯤ ꯍꯥꯏꯁꯦ ꯃꯁꯤꯁꯨ ꯀꯩꯗꯧꯏ ꯃꯁꯤꯁꯨ ꯃꯄꯥꯡꯒꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯕ ꯃꯐꯝ ꯂꯩꯕ ꯔꯤꯇꯣꯒꯦꯠ ꯇꯧꯕꯁꯨ ꯅꯠꯇ꯭ꯔꯕ ꯗꯦꯚꯤꯌꯦꯠ ꯇꯧꯕꯁꯨ ꯅꯠꯇ꯭ꯔꯕ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯂꯩꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯀꯥꯜꯁꯥꯞ ꯗꯣꯁꯁꯨ ꯀꯛꯑꯦꯕ ꯀꯥꯜꯁꯥꯞ ꯗꯣꯁ 12 ꯂꯩꯁꯦ ꯃꯁꯤꯁꯦ ꯂꯩꯅꯤꯡꯕ ꯂꯩꯁꯅꯣꯕ ꯃꯥꯁꯦ ꯀꯥꯜꯁꯥꯞ ꯗꯣꯁꯁꯦ ꯂꯩꯔꯦ ꯈꯜꯂꯁꯦ ꯑꯗꯨ ꯂꯩꯔꯒꯁꯨ ꯍꯥꯏꯔꯤꯕ ꯏꯐꯦꯛꯇꯨꯗꯤ ꯐꯪꯉꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯏꯐꯦꯛꯁꯤꯗꯤ ꯄꯤꯔꯣꯏꯗꯕ ꯍꯥꯏꯔꯒꯗꯤ ꯂꯒꯅ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯂꯒꯅꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯑꯃꯗꯤ ꯂꯒꯅꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯒꯤ ꯂꯣꯠꯇꯣ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯑꯐꯕ ꯑꯣꯏꯔꯕ ꯑꯃꯗꯤ ꯊꯥ ꯆꯟꯗ꯭ꯔ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯕꯨ ꯑꯣꯏꯔꯒꯁꯨ ꯃꯥꯁꯦ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯍꯥꯏꯇꯥꯔꯦ ꯖꯨꯄꯤꯇꯔꯁꯤꯁꯨ ꯃꯄꯥꯡꯒꯜ ꯀꯜ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯥꯜꯁꯥꯞ ꯗꯣꯁꯁꯦ ꯀꯣꯛꯑꯦ ꯁꯤꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯕꯨ ꯀꯣꯛꯑꯦ ꯑꯁꯤꯃ ꯌꯥꯔꯦ ꯗꯦꯟ ꯁꯤꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ ꯈꯜꯂꯁꯦꯕ ꯀꯩꯗꯧ ꯇꯥꯔꯦ ꯏꯁꯣꯔ ꯑꯁꯤꯅ ꯁꯦꯝꯕꯤꯕꯅꯤ ꯃꯄꯨ ꯃꯥꯅ ꯁꯦꯝꯕꯤꯕꯅꯤ ꯃꯄꯨ ꯃꯥꯒꯤ ꯌꯀꯥꯗ ꯃꯄꯨ ꯃꯥꯅ ꯊꯥꯕꯤꯔꯛꯄꯗ ꯑꯩꯈꯣꯏ ꯇꯥꯏꯕꯪꯒꯤ ꯂꯤꯂꯥ ꯌꯥꯎꯔꯤꯕꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩꯗꯧꯋꯦ ꯂꯥꯏ ꯊꯥꯖꯗꯕ ꯑꯗꯨꯝ ꯇꯣꯉꯥꯟꯅ ꯊꯝꯈꯤꯁꯤꯀꯣ ꯑꯗꯨꯃ ꯊꯥꯖꯗꯕꯗꯨꯅ ꯑꯗꯨꯝ ꯂꯩꯖꯈ꯭ꯔꯁꯨ ꯇꯣꯉꯥꯟꯅ ꯊꯥꯖꯕ ꯀꯥꯡꯕꯨꯉꯩꯗꯨꯒꯤ ꯑꯣꯏꯅꯗꯤ ꯀꯩꯗꯧ ꯇꯥꯔꯦ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯀꯛꯄ ꯌꯥꯕ ꯀꯛꯄ ꯍꯥꯏꯔꯤꯕ ꯀꯛꯏꯕ ꯂꯒꯅ ꯂꯣꯠ ꯃꯨꯟ ꯖꯨꯄꯤꯇꯔ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯂꯩꯇ꯭ꯔꯦ ꯑꯃꯨꯛ ꯈꯜꯂꯁꯤ ꯀꯥꯜꯁꯥꯞꯁꯨ ꯂꯩꯔꯦ ꯈꯜꯂꯁꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯏꯁꯣꯔ ꯅꯤꯖꯕ ꯇꯥꯔꯦ ꯀꯩꯗꯧ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯒꯤꯅꯦ ꯑꯗꯨꯒꯤ ꯅꯟꯗꯥꯒꯤꯅꯦ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯕ ꯃꯍꯥꯗꯦꯕꯁꯦ ꯃꯁꯤ ꯅꯤꯖꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯃꯁꯤꯒꯤ ꯗꯣꯁꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯁꯤꯕ ꯃꯍꯥꯗꯦꯕꯁꯦ ꯃꯁꯤꯃ ꯑꯩꯈꯣꯏ ꯃꯥꯒꯤ ꯔꯦꯃꯦꯗꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯒꯗꯤ ꯀꯩꯗꯧꯔꯦ ꯁꯤꯕ ꯃꯍꯥꯗꯦꯕ ꯃꯁꯤ ꯅꯤꯖꯕꯗ ꯀꯥꯟꯅꯕ ꯐꯪꯉꯤ ꯃꯁꯤꯒꯤ ꯗꯣꯁꯁꯦ ꯈꯔ ꯀꯣꯛꯑꯦꯕ ꯍꯥꯏꯕꯗꯤ ꯃꯥꯅ ꯄꯤꯔꯛꯀꯗꯕ ꯏꯐꯦꯛ ꯃꯌꯥꯝꯁꯦ ꯀꯥꯟꯅꯖꯩꯑꯕ ꯁꯤꯕ ꯃꯍꯥꯗꯦꯕꯁꯦ ꯃꯥꯅ ꯈꯨꯔꯝꯕꯤꯕ ꯃꯁꯤ ꯀꯥꯟꯅꯔꯦꯅ ꯑꯣꯖꯥ ꯒꯨꯔꯨꯅ ꯇꯥꯛꯄꯤꯔꯝꯃꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯒꯤꯅꯦ ꯑꯗꯨꯒꯤ ꯅꯗꯥꯒꯤꯅꯦ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯄꯥꯡꯒꯟꯕꯁꯦ ꯃꯁꯤꯁꯨ ꯑꯗꯨꯝ ꯈꯨꯔꯝꯕ ꯀꯥꯟꯅꯩꯌꯦꯅ ꯊꯝꯕꯤꯔꯝꯃꯤꯀꯣ ꯃꯁꯤ ꯙꯔꯃ ꯑꯃꯅ ꯑꯃꯒꯤ ꯍꯨꯟꯕꯒꯤ ꯋꯥꯔꯤ ꯀꯩꯁꯨ ꯂꯩꯖꯗꯦ ꯃꯁꯤꯗꯀꯣ ꯏꯁꯣꯔꯁꯤꯗ ꯑꯃꯈꯛꯇꯅꯤ ꯃꯃꯤꯡ ꯃꯊꯥ ꯑꯣꯟꯅꯒꯤ ꯃꯥꯒꯤ ꯂꯣꯟ ꯃꯥꯟꯅꯗꯕ ꯑꯗꯒꯤ ꯁꯛꯁꯨ ꯃꯥꯟꯅꯗꯕ ꯑꯩꯈꯣꯏ ꯂꯝ ꯃꯥꯟꯅꯗꯕꯅ ꯃꯈꯜ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯁꯤꯁꯨ ꯃꯥꯒꯤ ꯂꯩꯐꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯤꯡ ꯊꯣꯟꯕ ꯑꯗꯨꯝ ꯌꯥꯎꯅꯔꯤ ꯄꯣꯠꯅꯤꯀꯣ ꯑꯗꯨꯕꯨ
ꯑꯗꯨꯒꯤ ꯙꯔꯃꯒꯤ ꯃꯤ ꯖꯥꯇꯤꯒꯤ ꯑꯝꯇ ꯅꯩꯅꯗꯕꯤꯗ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯗꯣꯁꯁꯦ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯣꯖꯥ ꯒꯨꯔꯨꯅ ꯁꯨꯝ ꯇꯥꯛꯄꯤꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯕ ꯃꯍꯥꯗꯦꯕꯁꯦ ꯃꯁꯤ ꯀꯥꯟꯅꯩꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯑꯃꯅ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯄꯥꯡꯒꯟꯕꯁꯦ ꯑꯣꯔꯅꯤꯀꯣ ꯆꯠꯂꯤꯁꯦ ꯅꯠꯇ꯭ꯔꯒꯅ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯄꯥꯡꯒꯟꯕꯁꯤꯁꯨ ꯈꯨꯔꯨꯝꯖꯕꯗ ꯑꯗꯨꯝ ꯀꯥꯟꯅꯖꯕ ꯑꯣꯏꯖꯕ ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯕ ꯏꯐꯦꯛ ꯃꯌꯥꯝꯁꯦ ꯃꯁꯤꯗꯩ ꯈꯔ ꯉꯥꯛꯊꯣꯛꯑꯦꯅ ꯇꯝꯕꯤꯔꯝꯃꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯁꯤꯒꯤ ꯀꯠꯄꯒꯤ ꯄꯣꯠꯁꯛ ꯅꯨꯡꯖꯪꯗꯨꯅ ꯇꯣꯉꯥꯟꯅ ꯊꯝꯕꯤꯁꯤꯀꯣ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯕ ꯃꯍꯥꯗꯦꯕꯅ ꯄꯥꯝꯕꯗꯨꯃ ꯀꯠꯄ ꯃꯇꯝꯗ ꯐꯗꯣꯏꯅꯤ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯒꯤꯁꯨ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯅ ꯄꯥꯝꯕꯗꯨ ꯀꯠꯂꯀꯥꯟꯗ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯁꯨꯝꯕ ꯗꯣꯁ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯦ ꯑꯈꯪ ꯑꯍꯩꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯃꯁꯤ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯀꯣꯛꯄꯤꯌꯨ ꯍꯥꯏꯔꯒ ꯄꯣꯠꯁꯛ ꯅꯨꯡꯁꯪꯗꯨ ꯀꯠꯂ ꯂꯣꯏꯔꯦꯀꯣ ꯑꯗꯨꯁꯨ ꯂꯥꯏ ꯄꯥꯅꯕ ꯈꯣꯠꯄ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯃꯈꯣꯏꯒꯤ ꯇꯥꯟꯅꯕꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯃꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯥꯜꯁꯥꯞ ꯗꯣꯁꯁꯦ ꯃꯁꯤ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯔꯤꯕ ꯂꯒꯅ ꯂꯣꯔꯗ ꯃꯨꯜ ꯖꯨꯄꯤꯇꯔ ꯍꯥꯏꯕꯁꯤꯁꯨ ꯀꯛꯄ ꯉꯝꯃꯛꯇ꯭ꯔꯕ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤ ꯃꯄꯥꯡꯒꯜꯁꯤꯁꯨ ꯁꯣꯜꯂꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛꯁꯨ ꯑꯣꯏꯇꯥꯔꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯔꯩꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯇꯤꯡꯊꯣꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯌꯥꯝ ꯇꯧꯒꯜꯂꯦ ꯍꯥꯏ ꯑꯉꯥꯡꯈꯩꯁꯦ ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗꯅ ꯑꯍꯟꯗꯅ ꯀꯔꯝꯕ ꯁꯤꯝꯇꯣꯝ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯃꯪꯗ ꯀꯩꯗ ꯍꯥꯏꯇꯥꯔꯦ ꯂꯤꯟꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯌꯥꯝꯅ ꯎꯔꯒ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯇꯧꯒꯜꯂꯦ ꯍꯥꯏꯀꯣ ꯃꯁꯤꯃꯁꯦ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯃꯔꯩ ꯌꯦꯠꯄ ꯈꯣꯠꯄ ꯑꯗꯨꯝꯕꯅ ꯑꯃꯨꯛ ꯑꯩ ꯀꯥꯜꯁꯥꯞ ꯗꯣꯁ ꯂꯩꯁꯨ ꯂꯩꯇꯅ ꯃꯪꯗ ꯂꯤꯟꯒꯨꯝꯕ ꯄꯪꯎ ꯎꯏ ꯍꯥꯏꯕꯗꯨꯅ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤꯀꯣ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯕꯒꯤ ꯃꯇꯨꯡꯏꯟꯅ ꯑꯉꯥꯡ ꯑꯣꯏꯕꯁꯤꯡꯗꯗꯤ ꯑꯁꯤꯒꯨꯝꯕ ꯗꯣꯁ ꯂꯩꯕꯁꯦ ꯃꯆꯤꯟꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯈꯔ ꯈꯔ ꯂꯤꯛꯂꯤ ꯇꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯂꯦꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯂꯤꯟꯒꯤ ꯇꯥꯏꯞꯇ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝꯕ ꯇꯧꯒꯜꯂꯦ ꯍꯥꯏ ꯇꯨꯝꯕꯗ ꯑꯗꯨꯒ ꯑꯍꯜꯁꯤꯡ ꯑꯁꯤꯅ ꯃꯃꯪ ꯃꯍꯥꯗ ꯂꯤꯟꯒꯨꯝꯕꯁꯤ ꯌꯥꯝ ꯎꯒꯜꯂꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯒꯨꯝꯕ ꯇꯧꯒꯜꯂꯦꯅ ꯁꯨꯃꯥꯏꯅ ꯇꯝꯕꯤꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯥꯜꯁꯥꯞ ꯗꯣꯁꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯊꯝꯖꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯋꯥꯠꯍꯧꯕꯁꯨ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯗꯨꯝ ꯈꯟꯅ ꯅꯩꯅꯁꯦ ꯈꯪꯗꯕꯗꯁꯨ ꯁꯨꯝ ꯑꯩꯒꯤ ꯃꯈꯥꯗ ꯄꯤꯔꯤꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟꯁꯤꯗ ꯑꯗꯨꯝ ꯗꯦꯝ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯈꯪꯖꯕ ꯅꯣꯂꯦꯖꯇꯨ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝꯒꯤꯁꯨ ꯑꯈꯪꯕꯗ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯄꯨꯟꯅ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃ ꯑꯐꯕ ꯃꯤꯑꯣꯏ ꯑꯃꯃꯝ ꯑꯣꯏꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯒ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯀꯥꯟꯅꯒꯗꯕ ꯅꯨꯡꯉꯥꯏꯒꯗꯕ ꯊꯥꯒꯠꯂꯛꯅꯕ ꯁꯦꯝꯂꯛꯅꯕ ꯇꯧꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯃꯥꯏ ꯚꯤꯗꯤꯑꯣ